ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯌꯥꯝ ꯈꯟꯕꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯁꯥꯕꯤꯔꯝꯕ ꯈꯨꯜ ꯉꯥꯛꯄ ꯅꯨꯡꯁꯤꯕ ꯌꯥꯝ ꯁꯥꯕꯤꯔꯝꯕ BJP ꯁꯔꯀꯥꯔꯗꯨꯅ ꯐ꯭ꯂꯣꯔ ꯑꯣꯐ ꯗ ꯍꯥꯎꯁꯇ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ MLA శ్రీ ꯀꯦ ꯔꯟꯖꯤꯠꯅ ꯈꯨꯜ ꯉꯥꯛꯏꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯚꯣꯂꯨꯟꯇꯤꯌꯔ ꯃꯌꯥꯝꯁꯤꯡꯁꯤ ꯏꯔꯥꯡꯁꯤꯅ ꯅꯦꯝꯊꯔꯛꯄ ꯃꯇꯝꯗ ꯁꯣꯏꯗꯅ ꯃꯣꯏꯁꯤ ꯀꯩꯅꯣꯝ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯝ ꯍꯌꯦꯡ ꯂꯣꯒꯤ ꯃꯤꯠꯌꯦꯡꯗ ꯀꯩꯅꯣꯝ ꯇꯧꯔꯛꯈꯤꯅꯤ ꯑꯋꯥꯐꯝꯗ ꯇꯥꯔꯛꯀꯅꯤ ꯑꯗꯨꯅ ꯃꯣꯏꯒꯤꯗꯃꯛꯇ ꯃꯣꯏꯒꯤ ꯁꯦꯐꯇꯤ ꯑꯦꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤꯗꯃꯛꯇ ꯃꯣꯏꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯌꯦꯠ ꯑꯄꯟ ꯂꯩꯇꯅꯕ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯂꯣ ꯑꯃ ꯁꯦꯝꯍꯧꯕ ꯌꯥꯅꯕ ꯔꯤꯖꯣꯂꯨꯁꯟ ꯑꯃ ꯂꯧꯁꯦ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤꯗ ꯑꯩꯈꯣꯏ ꯄꯥꯁ ꯇꯧꯃꯤꯟꯅꯁꯦ ꯍꯥꯏꯅ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯑꯣꯄꯣꯖꯤꯁꯟꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏ ꯍꯥꯏꯈꯤꯕ ꯃꯇꯝꯗ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯂꯟ ꯊꯨꯝꯁꯦ ꯃꯇꯝ ꯆꯥꯅ ꯀꯟꯕꯤꯕ ꯉꯝꯗꯕꯗꯒꯤ ꯉꯁꯤꯗꯤ ꯇꯉꯥꯏ ꯐꯗꯅ ꯇꯨꯡꯒꯤ ꯑꯁꯥ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯐ꯭ꯌꯨꯆꯔꯅꯤ ꯍꯥꯏꯔꯤꯕ ꯏꯆꯥ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯉꯁꯤꯗꯤ ꯃꯖꯥꯇꯤ ꯃꯐ꯭ꯔꯨꯞ ꯀꯟꯗꯕ ꯌꯥꯗꯦ ꯃꯅꯤꯄꯨꯔ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯁꯤꯕ ꯀꯤꯗꯅ ꯊꯣꯛꯂꯛꯂꯤꯕ ꯃꯁꯤ ꯊꯣꯛꯅꯤꯡꯗꯅ ꯊꯣꯛꯂꯛꯈꯤꯕ ꯅꯠꯇꯦ ꯁꯔꯀꯥꯔꯁꯤꯅ ꯃꯇꯝ ꯆꯥꯅ ꯏꯔꯥꯡꯁꯦ ꯂꯣꯏꯁꯤꯜꯍꯧꯗꯕꯗꯒꯤ ꯉꯁꯤꯗꯤ ꯏꯔꯝꯗꯝ ꯏꯖꯥꯇꯤꯁꯤ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯊꯣꯔꯛꯈꯤꯕꯅꯦ ꯁꯔꯀꯥꯔꯁꯤꯅ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯉꯥꯛ ꯁꯦꯟꯕꯤꯔꯛꯇꯕꯗꯒꯤ ꯏꯁꯥ ꯀꯟꯖꯅꯕꯒꯤꯗꯃꯛꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯅ ꯊꯣꯛꯂꯛꯏꯕꯁꯦ NIAꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯦꯁ FIR ꯃꯌꯥꯝ ꯂꯧꯔꯦ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏ ꯇꯥꯔꯦ ꯂꯥꯛꯏꯕ ꯑꯅꯧꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯂꯣ ꯃꯌꯥꯝꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯣꯏꯁꯦ ꯕꯨꯛ ꯇꯧꯔꯒ ꯐꯥꯔꯒ ꯃꯣꯏꯒꯤ ꯅꯧꯔꯤꯕ ꯏꯆꯥꯁꯤꯡꯁꯦ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝꯁꯪꯗ ꯂꯦꯟꯈꯤꯕ ꯌꯥꯕꯒꯤ ꯑꯗꯨꯒꯤ ꯄꯣꯠꯇ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕ ꯇꯥꯏ ꯃꯁꯤ ꯃꯁꯥ ꯃꯁꯥꯒꯤ ꯀꯥꯟꯅꯅꯕ ꯅꯠꯇꯦ ꯂꯩꯔꯤꯕ ꯂꯩꯉꯥꯛꯁꯤꯒꯤ ꯑꯦꯒꯦꯟꯁꯇ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯚꯥꯔꯠ ꯁꯔꯀꯥꯔꯒꯤ ꯃꯥꯌꯣꯛꯇ ꯂꯥꯜꯍꯧꯕꯁꯨ ꯅꯠꯇꯦ ꯁꯔꯀꯥꯔꯁꯤꯅ ꯇꯧꯍꯧꯗꯕꯗꯒꯤ ꯇꯉꯥꯏ ꯐꯗꯅ ꯃꯅꯤꯄꯨꯔ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯑꯗꯣꯝꯗ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯒꯨꯝꯕ ꯏꯆꯥ ꯏꯁꯨꯁꯤꯡꯁꯦ ꯃꯣꯏꯁꯤ ꯑꯋꯥꯐꯝꯗ ꯇꯥꯗꯅꯕꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯈꯟꯅꯗꯕ ꯌꯥꯗꯕꯒꯤ ꯊꯥꯛꯇꯨ ꯂꯥꯛꯑꯦ ꯃꯔꯝ ꯑꯗꯨꯅ ꯏꯆꯥ ꯏꯁꯨꯁꯤꯡ ꯅꯧꯔꯤꯕꯁꯤꯡ ꯑꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯗꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯅ ꯌꯨꯝ ꯀꯩ ꯄꯨꯗꯅ ꯁꯃꯥꯖꯁꯤꯗ ꯇꯤꯟꯕ ꯉꯝꯅꯅꯕ ꯍꯣꯠꯅꯖꯒꯗꯧꯕ ꯑꯗꯨꯅ ꯉꯁꯤꯗꯤ ꯈꯨꯠꯂꯥꯏ ꯄꯥꯏꯗꯅ ꯈꯨꯟ ꯉꯥꯛꯄ ꯑꯣꯏꯅ ꯊꯣꯔꯛꯇꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯑꯋꯥꯕ ꯑꯃꯗ ꯇꯥꯍꯟꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯄꯥꯞ ꯄꯨꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯤꯁꯤꯡ ꯑꯁꯦ ꯀꯟꯅꯅꯕ ꯁꯔꯀꯥꯔꯅ ꯃꯁꯤꯒꯤ ꯊꯧꯔꯥꯡ ꯑꯃ ꯄꯥꯏꯈꯠꯇꯕ ꯌꯥꯗꯦ ꯁꯨꯛ ꯂꯨꯔꯕ ꯏꯆꯥ ꯏꯁꯨꯁꯤꯡꯁꯦ ꯃꯁꯤ ꯑꯋꯥꯕ ꯑꯃꯗ ꯇꯥꯈꯤꯕꯁꯦ ꯃꯁꯤ ꯇꯥꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯃꯣꯏꯁꯦ ꯁꯔꯀꯥꯔꯅ ꯀꯔꯤꯅꯣ ꯑꯃ ꯄꯣꯂꯤꯁꯤ ꯇꯧꯔꯒ ꯑꯩꯈꯣꯏ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯑꯃꯇꯪ ꯍꯥꯞꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯐ꯭ꯌꯨꯆꯔꯁꯦ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯅ ꯑꯩ ꯁꯨꯃꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯈꯨꯟ ꯉꯥꯛꯄ ꯃꯌꯥꯝꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯍꯥꯏꯖꯈꯤꯕꯗꯣ BJP ꯁꯔꯀꯥꯔꯁꯤꯅ ꯌꯥꯗꯗꯅ ꯅꯝꯗꯅ ꯇꯣꯛꯈ꯭ꯔꯤꯅꯦꯕ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯤꯁꯤ ꯐꯅ ꯀꯨꯏꯔꯦ ꯆꯍꯤ ꯑꯃ ꯃꯈꯥꯏ ꯐꯥꯔꯛꯑꯦ ꯊꯣꯏꯗꯣꯛꯅ ꯄꯨꯂꯤꯁꯀꯤ ꯁꯥꯏꯠꯇꯒꯤ ꯅꯠꯇ꯭ꯔꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯦꯖꯦꯟꯁꯤꯒꯤ ꯁꯥꯏꯠꯇꯒꯤ ꯀꯔꯟ ꯇꯥꯗꯕ ꯀꯥꯡꯕꯨꯗ ꯐꯥꯕ ꯄꯨꯟꯕ ꯇꯧꯕꯒꯤ ꯇꯥꯕꯤꯔꯝꯃꯣꯏ ꯀꯔꯟ ꯇꯥꯕꯁꯤꯡꯗꯤ ꯎꯄꯥꯏ ꯂꯩꯔꯣꯏ ꯀꯔꯟ ꯇꯥꯕ ꯄꯩꯁꯥ ꯈꯥꯏꯕ ꯄꯩꯁꯥ ꯂꯥꯛꯄ ꯁꯦꯟ ꯃꯨꯟꯕ ꯃꯤꯒꯤ ꯑꯗꯨ ꯇꯧꯔꯝꯕ ꯑꯗꯨꯝꯕ ꯌꯥꯎꯔꯒꯗꯤ ꯎꯄꯥꯏ ꯂꯩꯔꯣꯏ ꯑꯗꯨꯒ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯈꯨꯟ ꯉꯥꯛꯄꯒꯤ ꯂꯩꯕ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔꯗ ꯀꯔꯤꯗ ꯄꯪꯇꯧ ꯇꯧꯕ ꯇꯥꯁꯨ ꯇꯥꯕꯤꯔꯝꯈꯤꯔꯣꯏ ꯑꯗꯨꯒ ꯌꯥꯔꯤꯈꯩ ꯇꯧꯗꯅꯕꯁꯨ ꯑꯩꯈꯣꯏ ꯀꯔꯤꯅꯣ ꯑꯃ ꯒꯣꯔꯃꯦꯟꯒꯤ ꯄꯣꯂꯤꯁꯤꯗ ꯇꯧꯅꯕꯁꯨ ꯑꯩꯈꯣꯏ ꯃꯗꯨꯃꯗꯤ ꯍꯣꯠꯅꯖꯒꯦ ꯑꯗꯨ ꯉꯁꯤꯗꯤ ꯀꯩꯗꯧꯔꯦ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ 3 ꯑꯃꯨꯛ ꯐꯥꯔꯦ ꯁꯤꯗꯗꯤ ꯍꯧꯖꯤꯛ BJPꯅ ꯀꯩꯗꯧꯕꯤꯔꯤ ꯃꯣꯏ ꯀꯩꯗꯧꯕꯩ ꯀꯟꯕꯤꯗ꯭ꯔꯤ ꯂꯩꯕꯥꯛꯁꯨ ꯃꯣꯏꯅ ꯊꯨꯒꯥꯏꯕ ꯌꯨꯝꯁꯨ ꯃꯩ ꯃꯣꯏꯅ ꯊꯥꯗꯣꯛꯄ ꯃꯤꯁꯨ ꯃꯣꯏꯅ ꯍꯥꯠꯇꯣꯛꯄ ꯑꯗꯨꯅ ꯏꯔꯝꯗꯝ ꯀꯟꯗꯕ ꯌꯥꯗꯦꯅ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯄ꯭ꯔꯖꯥꯒꯤꯗꯃꯛꯇ ꯆꯦꯟꯊꯣꯛꯏꯕ ꯃꯌꯥꯝꯁꯤꯅ ꯉꯁꯤ ꯑꯇꯇꯥꯏ ꯇꯥꯔꯒ ꯑꯋꯥꯐꯝꯗ ꯇꯥꯔꯤꯕ ꯃꯌꯥꯝꯁꯤꯗꯗꯤ BJPꯒꯤ ꯂꯩꯔꯤꯕ ꯂꯤꯗꯔ MLA ꯃꯤꯅꯤꯁꯇꯔ ꯃꯌꯥꯝꯁꯤꯅ ꯀꯔꯤ ꯋꯥꯐꯝ ꯑꯃ ꯐꯣꯡꯗꯣꯛꯄꯤꯔꯒꯦꯕ ꯃꯈꯣꯏꯒꯤꯗꯃꯛꯇ ꯃꯣꯏꯅ ꯀꯔꯤ ꯄꯥꯝꯕꯣꯝ ꯇꯤꯡꯉꯒꯦꯕ ꯇꯧꯁꯟꯅꯕ ꯁꯥꯖꯟꯅꯕ ꯅꯨꯡꯁꯤꯕ ꯃꯣꯏꯒꯤ ꯐꯦꯛ ꯂꯞꯁꯦ ꯁꯤꯒꯤ ꯀ꯭ꯔꯣꯀꯣꯗꯥꯏꯜ ꯇꯤꯌꯔꯁꯦ ꯁꯤꯅ ꯌꯥꯔꯣꯏꯕ